अहानबदा हौजिक फावगी मरोइबा पाउसिंगदा मणिपुरदा मोरेरोमदगी चटना कांगलोन थुगाइदुना रोहिंजा चंगलकबा थिंगनबा अहनबा थबक पाइखटली हाइना चीफ मिनिस्टर एन बिरेन फोंगदोखरे। एग्री बिजनेस पोटेंशियल ऑफ मणिपुर हाइबा थीमदा नुमित निनी चुपना चथगदबा नेशनल सेमिनार ngasi MPKHS भवानंदन हौदोखरे। अमदी लमदम असिदा कैंसर हॉस्पिटल अमा लिंखटनबा ngasi लेंगाक असिना कन्ना होटनरी हाइना चीफ मिनिस्टर एन बिरेन हाइख्रे। खुरुमजरी टाइम्स ऑफ मणिपुर की नुंगथिलगी पाउ मियंग ताबिरिबसिंगबु बिद्यापति मैंगलमबमना ताराम ओक्चरी हौजिक पाउ संदोकना पिजरी। मोरे अमदी जिरिबाम रोमदगी चटना कांगलोनगी वांगबदा चंगलखिबा रोहिंजा सिंग ngasi थिंगनबा अहनबा मियंग चंगले चेकिंग हेनगटले मोटर बोट सिजनदना पेट्रोलिंग चटली चटना कांगलोनगी वांगबदा स्टेट असिदा चंगलंबा रोहिंजा मसिंग पुन्ना हुमद्रागा मापन रोमनी हाइना होम की इंचार्ज सु ओइरिबा चीफ मिनिस्टर एन बिरेन ngasi हाउस द फोंगदोखरे। ngasi चथखिबा मणिपुर लेजिस्लेटिव असेंबली की मीफमदा क्वेश्चन आवर की मतमदा MLA के रंजितना हंगलकपा स्टार क्वेश्चन 274 की पाउखुमदा चटना कांगलोन की वांगमदा चंगलखिबा रोहिंजा मसिंग हुमद्रागा मापन की मनुंगदा यांखै निथोइदी हलनख्रे मखा ताना चटना कांगलोन थुगाइदुना चंगलकपा थिंगनबा चांग नाइना पेट्रोलिंग फ्रिस्किंग अमदी चेकिंग तौरी ngमखै परिंगदा खुंदारिबा मियोइसिंग चांग नाइने वेरिफिकेशन तौरी मखा ताना स्टेट असिदा रोहिंजा कया यामना लैरिबगे हाइबसी मखा ताना थिगतखिगनी रोहिंजा चंगलकपगी मसिंग असि मोरे माइकै रोमदने हेली मखा ताना थमहौरिबा रोहिंजा कुंतरेट अदु निंगथिना वेरिफिकेशन चथरी हाइरिबा मियोइसिंग असि पुसिलकपदा स्टेट असिदा लैबा मियोइ चेनरंबा थौदोकसु लैखि मसि थोक्तनबा मखा ताना मोरे अमदी जिरिबामदा पुलिस मसिंग हेनगटहले स्टेट असिदा NRC चटनहनबा स्टेट कैबिनेटना वारेप लौदुना सेंटर दा चे थाखरे हाइना चीफ मिनिस्टर एन बिरेन हाउस दा थमखि। एग्री बिजनेस पोटेंशियल ऑफ मणिपुर हाइबा थीमदा मणिपुर टेक्निकल यूनिवर्सिटी अमदी इंडियन सोसाइटी ऑफ एग्रीकल्चर मार्केटिंग ना खुसमदुना ngasi निमिट इनी चुपना चथगदबा सेमिनार ngasi मणिपुर यूनिवर्सिटी कैंपस ता लैबा मिम्स के कॉन्फ्रेंस हॉल दा राज्य सभा के MP KSS भवानंदन हौदोखरे। थौरम अदुदा चीफ गेस्ट के ओइबा वारोल दा MP KSS भवानंदना लमदम असगी ख्वाइदगी चुनबा थबक असि लवु सिंगुबना लमदम असगी इकोनॉमी दा अचौबा कंट्रीब्यूशन अमा पीरी अदुमपु मसिंग हेनगलकपगा इरोइनना एग्रीकल्चरल लैंड मांगसिलकपगी चांगसु हेनगटलकली मसिमकना लवु सिंगुबना सिनफम ओइजरिबा मियोइ केयाददी अचौबा चैथेंग अमा पीरी तुंगलम चटकी खलगा आइखोइ लौफमदा युम साजिनबा अमदी अतै अतोबा थबक तौसिनबगी हाइनबी थादोकलसी हाइखि। We have got people who can give us advice, you can give your ideas, though you are not directly linked with agriculture, but technically somehow you know what's needed for our agriculture, because now a lot of technical, agriculture is now no longer that bullock coming and tilling the ground. So many things have changed. So you can put in your idea, you can share the idea, maybe our professor who has come from Hyderabad, they can put in some of your thoughts into practice. And I must again thank people of the Manipur Technical University who has made me a part of this August gathering. And I wish you luck in the future. Thank you all. From Aduda Manipur Technical University, BC Professor L. Tombi, ISAM VP DRY Sibaji Amadi Isam Secretary Amadi Managing Editor T Satyanarayana DICE members in Oina Saruk Yaki. लमदम असिदा कैंसर हॉस्पिटल अमा लिंखटना बंगसिगी लेंगाक असिना कन्ना होटनरी हाइना चीफ मिनिस्टर एन बिरेन हाइख्रे। वाफम असिंग असि डायरेक्टरेट ऑफ हेल्थ सर्विसेस नेशनल हेल्थ मिशन मणिपुर अमदी जेनिम सोसाइटी न खुसमनदुना पांगथोखिबा मोबाइल लेबोरेटरी सिस्टम यावबा गाड़ी लबाइक लॉन्च तौबगी थौरम दा हाइखिबनी जेनिम्स की मेन ऑडिटोरियम द पांगथोखिबा थौरम अदुदा जेनिम्स की लेडीज हॉस्टल अनि जेंट्स हॉस्टल अहुम अमदी इन्फेक्शन डिजीज सेंटर सानबसु चीफ मिनिस्टर न उरेप उयुंग तमखि। थौरम मदुदा वांगांगलदुना चीफ मिनिस्टर एन बिरेन हाइखि मियोइ अमता अनाबगा सागोन नदुनि हिंगदे अदबु लमदम असदा कैंसर न नाबा मियोइ किया लई अनाबसिंग असि मपान लैबाकता चतुना लायेंगनरी मसिना अनाबा मियोइ अदुता नतना इमुंग मनुंग द खोदोंग सादबा कया अमसु मायोकनरी
Lamdam asidasu lanai oiba cancer hospital linkhatnanaba hotnabadi leire lengak asinasu lengak na chalaiba cancer hospital ama linkhatnanaba hotnari mari lainaba singda chesang thaba loire haiki mahakna haiki ngasigi anoba lengak asna lamdam asigi miyamna asa kya thamli miyamna thamliba asa asig kaidanaba sulengak asna hotnagani ground reality da yenglaga Tabak Thoram Singh Pangthok Pangamna Balaiba, Lengak Asina, go to Village Amadi, go to Hills Haudok Bani, Lengak na Lakololiba Kongtang Sing Asida, Lamdam Asigi Miam Gi Thousand Pangba Hore, Nasi Haudokiba, Labaik Anisuba Tampaki, Kungang Sing Amadi Chingi, Manung Hanjinba Mapam Sing da Lady Miam, the Karamakai Kanaba Pibangam Lagani, Labaik Asta Tongan ba left Makan, Kunchaga Taru Kudakta Taubaga Loinana, Changyang. Adugi phone su khudak ta khangba ngamgani khudong chaba leiri lawaik asi lamdam asigi PHSC marphu mangada thamgadabani adubu ngasi ahanbo oina tampaki tara amadi chingda tara oina hawdokpani watlahoriba mafam humphu manga asisu athubada paikhatlagani haina makna makhata na haiki matamda wanahoriba 65 ngasi 20 pyramid out of 85 to 65 Madugi Mafam Sindu Yaringi cover Tonaba Yaringi Praja Singi, like Talaira Wana Taba, Solana Mayamski service Tonaba, Equi Honazavani, Mayam is support again, Aduna, Amona, I can see his minor, Zenimski Yamna, any Tabamatoba, Punpuna Yam Unity Lina, Daubudo, I Makata Su, Madugi Ashada, I Tamze, and Wafam Kashi Tamalayam Kurumzet. Thauram aduda Health and Family Welfare Minister L. Jente Kumar, MLA L. Susindro, L. Indrajit Chief Secretary Suresh Babu, Health Services ki Director Dr. K. Rajo, Jenims ki Director Dr. T.S. Bhimo Amadi, Atai Saknai Raba Miyoi Kayana, Saruk Yaki. Makata ba pau bizadring da break amatang lauzari. Manipur Kundariba, Maitai Mitai Kagnatana, Atai Yellow Frupunamak, Scheduled Tribe list the Yonduna Lagli. Makoina Kundariba Mapam Singa, Scheduled Tribe Nataba, Mio Singna, Kundaba Natraka Paul Lepa Yadi Ibagi, Akan Manga Law Constitution Appeal. Maitai Mitai Singa Namna Kundariba, Nampaki Amba Sarukti, Sambal Kadaba Inkol Gumbani, Mitop Sina Kunda Silakpa, Lamgi Mapush Lakpamadi, MLA for Bush Laglabani, Punama Sibutingonaba, quite in the note to pay a Lambidi, Maitai Mitaina, Scheduled Tribe list the Yahu Hari wo famous the Yumpamoraga, Scheduled Tribe Demand Committee na, Nasi Fobada, Kongjang Kasang Chendrolag. Bharat ki Ministry of Tribal Affairs na, Manipur Lengakta, recommendation Tharanaba, Kangala Palekre. High river recommendation adu Thabiu High Natakshil Aduna. Hauki Basahi 2016 gi September gi Tang Tarani Panda. Miyam gi Oba Asoba Wakat Kongset Ama Mioi Lak Amagamakai Manasaki. Manipur Lengang ngasi pawda mitai fruki hingba changmai matang da tumina leisili maram maduna amuk khana miyam gi achoba khongchat nama lakleba March ki tarik 3 nomaijing numit ayuki pung tara taba matamda miyam punna thau ground thangmai bandagi horaga miyam gi achoba pen da bagi khongchat nama konung lampak phawwa chatkadori aikoi gi fruki tungi mirol gi damak adomsu wakat khongchat asida sarugyabi Panthoibi embroidery da hauzik miyamna yamna pamna riba top blouse fanek sengau porloi amadi kangkhal na chingba luhongba da changba khudingmak amadi nupi oibi singi akemaugi potlam khudingmak ahongba mamal da fangbiragani loinana order su luxury lengsin biro ngasimak Panthoibi embroidery Sagolban Khamnam Bazar opposite Oriental College Imphal contact number 700-540-2267. Musicians, singers, dancers, rappers, actors, comedians, any talent. The stage is waiting for you to showcase your hidden talent all over India through Mega Talent Show on Lamjingba Times of Manipur Private Satellite Television Channel, which is available at Tata Sky. Prizes: winner ₹1 lakh, first runners-up ₹80,000,
Second runners-up rupees 50,000. 7 consolation prizes. Audition on 30th, 31st March, 1st and 2nd April 2019. Last date of enrollment 15 March 2019. Forms available at Tom Office, Uripok and a college near you. Call 940-299-1938. The Great Wedding Sale by Mobile Furniture. NIT Manipur na Sinduna Ogri 2019 Drift into Utopia Haiva Team da Mars Kungani Pantiki Kuntraga Matway Fawa Langol Delaiba NIT da Paktuk Jaragani Tauramastiki Manung Channa Miss Ogri Mega Night Battle of the Bands Hip Hop Night Dance Competition Cosplay Mini Night Voice of Ogri Extempo Debate Quiz Painting Football Dota 2 Counter Strike PUBG Mobile Amadi Mobile Legends da Chingba Event Sing Yauri Pom Ogri Office NIT Manipur Langol Sindam Book House Singzamay Dissolve Center Kesampat Junction Deltas 0 Squawkatel, Ibojo Computer Center, MU Gate Opposite, Nandini Bookstore, Bisnupur Bazaar, Neo Bakery, Ningthokong, Lifestyle Fitness Gyms, Thangai Pro, LK Bookstore, Lamlong, Lairik Makon, Palace Gate, Ravi Jewelry, Kakjing, Gateway, Nambol, Thangzam Pepper Mart, Moirang, AVC Bookstore, Kongba Bazaar, Naughty Dog, Kashampat, Big M Studio, Katwa, Makhanaurem Laikai. Last date of form submission, 15 March 2019. Akupamarol Gidama, Equity website, www.ogri.org, Deki, Kanglaba Yagani. Break ki matungna pau makhata na pizari Fisheries Officiating Employees Union na Department asegi makhada lairiba tongan ba contract ke sinmising da athuba matamda regular taharo haibagi dabi tawduna ngasi loisang asegi main gate ta ngasi wakat mifam sathakre matam kaktana chathaga dauriba khongjang aduda saruk yakheba union gi member haikham Imolai Debina Tangka Kayarakta Manipur Chief Minister ga unaduna chahi lisang sitna contract work ta thabak tawduna laklaba sinmising regular tahan biu haina haijakhiba amadi lenga ki mapuda thajaba kaya pikhrabasu ngasi fawba thabak to onthoktana leiri lenga ki thong asigi mayokta union asina ngasidagi matam kaktana sizwak strike khongjang sangsin khibani haikhi unaba khudingi magi response yam phajai tawgumajung action di lokhat piraktiba Kanaba amata phanghande akoina ngasi penjadabagi akoina khanjariba akoina tawjariba thaba ase akoina phamjariba sit in protest se akoi adum chathajagi ni government ngasi phawbada akoida karigumba amata lokhat piraktaba se athuba matamda akoigi regularization gi matang sida thaba lokhat piraktaba taragadi akoi makhata na chara henbagi khongjang phawba sidi phawba chara henbagi khongjang phawba changjin jagi gani Thogan ningdaba thodok sing thok tanaba Imphal West District Police na lakhalakpa section thorangi sharuk amu oina ngasisu Imphal West District Police Additional SP Operation AG Sharma gi meeting makhada Imphal West Commando Bazar Unina City Police Station gi manung chanba Yuripok Chakri Machin Hindu Hotel mamangda gi custody thong phawba Paksana thiba humbagi thabak sathakre ayuk pung 3 ka minute yankhaidagi pung 9 ka minute nifu phawba sathakhiba operation aduda punna miyoi Chamriga Humdra Masa Masagi Saktak Che Putok Handuna Masak Kangdokpagi Tabak Chataki Maduda Masagi Saktak Se Yaudaba Jingnaba Miyoi Taraga Taruk Makatana Wahang Pahung Chatanabgidamak City Police Sinaki Yumda Yokba Sa Usik Sing Hidak Kaptopagi Medical Camp Ama Ngasi Lilong Sazing Mamang Lekai Community Hall the Pangthokre, Kanchipur de Leba Mapan Suba Sector Gitaruk Suba Assam Rifles na Military Civic Action Program gi Makada Pangthokiba Vaccination Program adu da Chaurakna Yum da Yokpa Hui Hodong Amadi Yumsa Marfurom Tika Thadokpa Amadi Laying Bagi Thabak Sathaki Thauram Aduga Mari Lenana 6 year gi Commandant Colonel AK Das na Assam Rifles na Pakal Liba Sakhat Thaurang Amadi Praja Miyam gi Yaiphana ba Thabak Thaurang Singi Manung sana Yum da Yokpa Sa Usek Sing Dinjang Kaijang Danaba na Lehananaba ki Pandam the Veterinary Health Camp Asi Pangthokpani Haiki. Local people here during our normal security meetings that there is a requirement of providing some veterinary assistance to the animals who are here. So we had projected this case, and today I am very happy that we have been able to organize this veterinary camp, and mobile veterinary clinic has come over here.
And the response that we have gotten from village are very encouraging. And times to come, seeing the response, we'll be organizing such veterinary camps at various locations in Imphal so as to provide necessary medical treatment for the animals for whom the care is not as much as which is prevalent for the individuals who are there in the villages. So that is what our basic aim is, and that is why we are organizing this camp over here. Ngarang numidang pung taruk makhairom taba matamda Lamlai police station gi manung chanba Chingarenda Maruti car ga motorcycle amaga thengjinnabagi thodokta motorcycle thoduna lakpa naha ama leikhidre miyo edu ukrul gi Hopun village dagi ningthemrai kawi mahak Raj Media City de laikan naraba matung ngarang numidang athengmada leikhidabani thodok aduga mari leinana Lamlai police ta case ama lokhatkre hairi amuka hanna break ama tangal uzari Spray oil, agarwood amadi, tang na phangma machal kaya na semba adugumlaba iramdam asida puthokchaba Rehal perfume, Aryan store, Dove, Lico store, Jason amadi Ningthozam Enterprises ta phangbiragani. Aikhoi head office Hatami Nuthong near Symmetry Road. Lamjingba group na Manipur da lairiba Assembly Constituency humphudagi mathauda pukning changba Public Relationship Executive Post ki miyoi amamam lawjagadori mahigi thak yamdrabada graduation oigedabani akupa marol gidama contact tobiro at 131944063 amukasu at 131944063 aikhoi address Lamjingba group Rims Road Imphal phone number at 131944063. Think of home, and you think of all beautiful things you had seen. Things you admired. Things you desired. Some that you envy, and some you fancy. But hardly anything that is so beautifully you. A home that lives only in your imagination. A home you can truly call beautifully yours. Yumkai, beautiful home inside out. Complete design solution for home and office. Manipur ki ahanba 24/7 cab service oriba Lamjingba cab service na miyam gi seba da leizari apamba service khanbiu economy rate ₹15 per kilometer, standard rate ₹25 per kilometer, luxury rate ₹55 per kilometer. Manipur gi district singi maruaina Mau, Senapati, Ukhrul, Manipur gi mapal gi lamsing loinana luhongba madi atai thodok singi damakta akhanaba discount pizari hena kupa marol gi dama contact tobiro 1800-1027-959 amadi 8794613154 aikoi gi website www.lamjingbacap.com. Furniture industry da chahi tara manga hen experience leiraba mobile furniture ngasi Manipur da chahi mari mapung fana retail stores ani na miyam gi seva pizari miyam service vertical sing asigi khudong chaw lobi ngasi muglengchin biroksi mobile furniture Coacatel near Imphal Quarters. Break ki matong taram nokchari amadi pau makhata na pizari India amadi Pakistan gi marakta nomo gi unkhatna ba helakli ba asagi matang the US ke Secretary of State Mike Pompeo na Pakistan ke Foreign Minister Mehmet Qureshi amadi India ge mapal lamgi thabak thoram puriba Minister Sushma Swaraj ka waris sanaduna oirakliba phibam asi laksinna ba haikre marak asida Sushma Swaraj na mahaka phammana ba China ge wangi ga unabada Pulwama terror attack ki matang da su waris sanakhi nakal amarom dana Pakistan ge Prime Minister Imran Khan na
oirakliba phibam ase yengduna haijakibadigi OIC na sinduna lup asigi pau phaunariba Kashmir leiba group singa OIC gi riyata leiba General Secretariat ta khudaki oiba mifam ama ngarang famkhre hairi panbayabadi OIC ase leibak yangkhai taretna punsilaga semba lupni amadi lup asida yauriba leibak singi marakta Muslim leibak na masing yami hairi Marak asida makok thongba pawgi likhun amagi matung ina ngase ayuk Pakistan Air Force ki F-16 fighter jet ahum India gi Jammu amadi Kashmir gi Nowshera sector gi nongthakta lanchilakpa adu patrolling tanduna leiba Indian Air Force ki singna halankre makhatana Leha Pathankot Jammu amadi Srinagar da paiba commercial flight sing lefankre amadi Indian Air Defense System busu henna mikup na hum singna lehenkre ngasi ayuk pung taraga minute nifu adwaida MiG aircraft crash tawbada Indian Air Force ki pilot ani siram gadra haina chingnari thaudok adu Bagam Technical Airport tagi paikhat khraba matung thokhibani hairi nakal amoromda thaudok adugi matangda Pakistan Armed Force ki wangangloi Major General Asif Grafarna haikhibada aircraft ani adu Pakistan gi nongthakta paisilakpada lebak adugi Air Force na nongmaina kaptuna thugai khibani hairi maduda aircraft amana Azad Kashmir da kairaga tasinki aduga atop amana Indian occupied Kashmir gi laimaida kaiduna taki Indian pilot amadi Pakistan gi landmi singna phajin khre hairi JSE Mohammed terror camp thugaiba India gi fighter jet sing thazin khraba tungda Indiana hauzik oiriba phibam asi hena chauthokpa pamde loinana thaudang masak khangna amadi seksina thabak tawragani haina China da leriba Minister of External Affairs Sushma Swaraj na haikre makhatana Pakistan gi mayokta wangangladuna lamdam asida lalhaulup singi mayokta lepkani haiki Pakistan gi Belakot nongalamdai da chatakhiba air strike adugi sengdokpa oina jet ki suicide bomber na Pulwama terror attack ta miyoi nifu sen khiba India pumbada nungaitaba amadi khoisau na bathokali haiki China da pangthokpa tarataruk suba Russia India China foreign minister singi meeting da Sushma Swaraj na air strike adu da military installation amata target tawkhide loinana civilians ni asok apan yaudana ba hotnaki hairi India amastung Pakistan gi oirakliba phibam asigi Matung Home Minister Rajnath Singhana paramilitary singi DG Singh amadi security establishment meyamgo unadona DG Singh da laibak asigi ngamkhai Singh da ahenba security thajin nanaba oirakadori ba phibam mayok nanaba sem saduna Laiduna amadi mikup na hum Singh na lehenna ba haikre Rajnath na misam Singh bungak senana ba amadi emergency ki matamda tawgada ba thabak singsu khangan khre hairi Mizoram Myanmar ngamkhai da state government na mangjauna na khanghalamba tawdana masing yamlaba India ki troop kya thazilakpage mayokta Mizoram government na defense amasung home ministry da wakat khre state ki chief secretary Lanu Wangmya changona hai santi raksa haibasti state ki oiba wafamni center da natte maram asna state government na I pau piba tawdana asiguma khongthang asi laukhalakpa chumde haiki Ngarang Nagaland Assembly mifamda lamdam adugi lengang na Citizenship Amendment Bill na Nagaland gi puwari amadi Constitution gi makhada leiba Nagasing status pu sokningai ni haina maram piduna bill asi satnaba yaroi haina resolution ama puthokre resolution asina awang nongpokta leiba lamdam singi bill asigi mayokta chatharakpa khongthang singda sagatli haiba wafam su yaroi amaromdana opposition gi MLA kuntarukna resolution adugi mayokta lepaga loinana mifam dagi hawatuna thokhi Autonomous District Council के पुन्ना District Council के member कुमापन खननबा खासी जेंचा hills ना अपुनबा voter लाख तारा हेनबना vote थादा नगदौरी polling station खरदा ngasi vote थादा बगी थबक मतम चाना हौबा ngamkhidrabsu hauji vote kanna थादा नरी हाइरी ngasi phongkhiba pause singi maroiba pausing amuktang punna khangminase Shanghai Express Pakistan da laiba JEM camp ta India na nongthaktagi landakre camp thugaikre terrorist sahum yangkhai hatkre forest ki demand ta takhatnakre loktak pat hingadaba mandre chief minister Naharol gi thodang
Indian Air Force na LOC lansinduna Pakistan ki terror camp singda surgical strike chathakre. IC Chanipan ga taramari gi hijacker amadi JEM ki chief ki masenupa yauna terrorist sahum yankai hena hatkre. Huyen Lanpao Pulwama attack ki paukhum Indian Air Force na LOC lansilaga bomb thadaduna terrorist sahum hatkre. Resign tawduna thabaktagi tokraba medical officer khara chahi ahumgi matungda hanagi famda hanjil halamle. Ichel Express Indian Air Force na Pakistan ki Balakota laiba JEM training camp ta landabada fidayin yauna terrorist kaya hatkre. Civil engineering post ki exam thaba candidate sing mapanda thorakre. Sana laiba IAF na Pakistan da laiba terrorist ki camp thugai kre. Pakistan na sagatpa terrorist sahum hatkre haina India na claim tawkre. Pakistan na laman khumgani haina wasakre. Iraiba Indian Air Force ki jet taranithoi na Balakota bomb thadaduna Pulwama gi laman khumkre. Environment kannaba LDA amadi Manipur State Wetland Authority ga punna thabak paikhalagani. Surrendery singda pigani haikiba khudongchaba sing amata fangdri. Aroibada maroiba pau amuk hana pizari. Manipur da more rom da gichatna kanglon thugai duna Rohingya changlakpa thingnaba ahenba thabak paikhatle haina Chief Minister N Birena phongdokre. Agri-business potential of Manipur haiba thimda numit nini chupna chathagadaba national seminar ngasi MPKHS Bhavanandana hodokre. Amadi lamdam asda cancer hospital ama lingkhatna naba ngasigi lengak asina kanna hotnari haina Chief Minister N Birena haikre. Hauziki Times of Manipur na pizaba nungtil gi pau matang sa loisinjare ehen ma pau ga loinana numidang pung mapal da muk phangbigani.